BJP की leingak asidi chindaram shollaga khuttana thang paibagi thouong chap mannei haina All India Congress Committee Aicc की President Mallikarjun Kharge na maral shikhre. Wafam asing asi Rahul Gandhi की Bharat Jodo Nyaya Yatra lamthabaga mari lainana khongjom da pangthokpa thoramda mahakna phongdokhibani. Thoram aduda Mallikarjun Kharge na hai ngasi India ki masak takpada achoba mafam kaliba North East ki state sing asi Congress ki luchingba Jawaharlal Nehru Indira Gandhi amadi Rajiv Gandhi na leibak asigi Prime Minister oiringai matamda semlamkhibani. North East state singi manungda masagi top masak ama leiriba Manipur ngasi di maithakta famlei. Aikoina khangi madudi Manipur na India gi apunbagi saktam sagatpada achoba thodang loduna lakli. Masida sunatana leibak asibu malemda saktaknaba honabada Manipuri singna loduna lakpa thodang kaya singthaningai gi masak ngaktani. Asigumba leibak amagi yamna maruoiba state ama oiriba Manipur ngasidi BJP na luchingba leingak asina miraibiri. Manipur miyam gi waraba mikup asida Prime Minister Narendra Modi na state asida yengliba midyang asidi luchingba amagi matau nate. Manipur na mai chaktuna leiriba asida karisu na chungdana Prime Minister di samudrada koiba satuna nungaina leithokpa ngamli. Manipur gi miyam na thengnariba awa ana kya asidadi nongmata matam kaithokningde. Thouong asi luchingba amana chatkadaba nate. Masidi chindaram shollaga khuttana thang paibaga chap mannei. Rahul Gandhi na ngasi lauragliba firep asi Manipur gi miyam da thauna piba amadi achumba wayal phanghanbani. Aikoi na ngasi mafam asida lagliba asisu anoba Manipur ama mayon chonghannabani. Matam amada Congress Party na center amasung state da leingak pairingai matamda paikhatkiba development ki project kaya ngasidi phibam sokle. Hauzik paliba leingak asidi publicity da oina sathaduna leire hainasu Mallikarjun Kharge na makatana phongdokhi. मणिपुर को मोदी जी आते हैं वोट पूछने के लिए, लेकिन जब मोदी जी यहाँ के लोग मुसीबत में हैं, तो उस वक्त लोग मुंह नहीं दिखाते। वो समंदर के ऊपर शहर करते फिरते हैं और जगह जगह चप करते बैठते हैं। राम 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 राम। अरे भाई मुंबई राम बगल में छुरी, ये मत कहो जनता के साथ। यही हम चाहते हैं। सभी को भगवान की याद आती है, भगवान के बारे में सभी लोग आस्था रखते हैं, इसमें कोई शक नहीं है, लेकिन वोटों के लिए मत करो।